Thailand gi Phuket Kingdom da tha asigi taruktagi taranithoi fauba chathariba tarahumdoi suba World Bodybuilding and Physics Sports Championship 2022 da India ki team da saruk yariba Manipur dagi sanaroi marina medal loba ngamkhre. Championship adugi Junior Bodybuilding gi below 75 kg da Kumanthem Sushil Kumar na ahumsuba 75 kg above da Jingkhai Nganba athokpam na ahanba Senior Model Physics 165 cm open da Solimla Jojona Anishuba amasung Women Bodybuilding below 55 kg da Jingangbam Karisma Chanuna Marisuba takre. Championship aduda Manipur dagi Mangal Arambam amasung N Kisansu Men's Sports Physics amasung India team gi team manager oina saruk yaki haina All Manipur Bodybuilders Association General Secretary Yumlembam Susantana Thadorakpa channel amana hairi. Thaubal Forest Division gi DFO DH Lokendro gi meeting makada Thaubal Range gi staff sing amadi bid office sing gi staff sing na tha asigi tang mari nongmai sing numita Ikopata drive chathabada nongmai kaptuna uchek halamba Central Force ta thabak tawba miyoi ani yauna punna miyoi manga nongmai ani amadi Maruti Swift amaga konana pagat thibagi thodok adubu Wildlife and Biodiversity Conservation Committee WBCC Manipurna thagat pafongdok pagaloinana drive aduda saruk yaruba forest ki staff singda WBCC Manipurna achamba kudol sing piduna ikai humnaba utkre. Ngasi Thaubal Forest Division gi office ta WBCC Manipur gi President Rabi Takhelambam na luchingba team ama chatuna drive aduda yauruba forest staff singbu pukning thogatpa amadi ikai khumnaba utuna WBCC gi President na achamba kudol sing osinaki amadi DFO Thaubal PH Lokendro yauna forest officer mari dasu kudol tamki. Yamna chamna pangthokpa kudol tamba aduda DFO Thaubal PH Lokendro na hai Lelong Jingkhangdagi miyoi mangana haukiba nongmaijing numita Maruti Swift amada nongmai paituna laklaga Ikopata ujek halambadagi forest staff singna mai pakna phagatpa ngamki hiramasigi matangda case ama lokaduna ujek ani halambagi damak Wildlife Protection Act 1972 gi makhada makhoi mangada lupa lakh amaga lising kun manga fine tawhankhre amadi makhoina tonglakpa gari amasung nongmai adusu Manipur leingakna confiscated tawbaga loinana leingakki property oire haina order thokre haiki makoina hatlamliba asi urok ani khaktani adubu urok ani khak oirabasu Wildlife Protection Act ki makhada case lokhatuna chahi ahum phauba jail da thamba yai adubu penalty oina fine thialaga makoi manga mak thadokibani Hauzik ningtham thagi matam asida makhal kayagi lamlaki uchek sing lamdam asigi pat singda chaktaba lakli miyamnasu lamlaki uchek sing asibu ngak senbiyu kanagumbana uchek hatpa faba thengnarabadi Forest Department da pau bibiyu hairaduna lamlaki uchek sing hatlamlabadi Wildlife Protection Act matung inna chairak pamhangani haiki Kudol damduna ikai khumnaba utpa aduga mari leinana WBCC Manipur gi President Rabi Takhelambam na haikibada WBCC na ngasi faubada lamlaki uchek sing kannanaba amadi aikoi gi akoi bagi soksilaklaba film asibu kalhaunaba ngasi fauba hotnaduna lakli masida Forest Department nasu mateng mayam ma pangbikre aikoi nasu thauram kayada saruk yaduna mateng pangduna lakpana ngasi asisu aikoi amana amabu ikai khumnaba unaduna WBCC na achamba khudol asi tamjabani Police Department ki oinadi karigumba masak thokna mai pakpa mission ama chatlurabadi personnel sing adubu pukning thobattiba paisa ki reward pibana chingba tawi adubu Forest Department ki su sa uje kaya marum kanbada achauba mission mayam ama pangthokkiba laikhre adubu staff sing aduda pukning thobattibadi amata thengna zakide maram aduna handaki drive aduda saruk yaruba Thaubal Forest staff sing asibu WBCC Manipurna pukning thogatuna ikai khumnaba uchabani haiki tang December ki tang mari nomajing numita Ikopata sagi lilong ingkham dagi miyoi mangana Maruti Swift ango bamata laga nomai paiduna lamlaki sa tapon bagi Rukamai Lena, Sagi WBCC na, or Philippines with Thaubal Forest Division staff in Wildlife Warden Ramchandra Yauna,
ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇꯦꯁꯇꯤꯡ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯥꯕ ꯉꯝꯈꯤ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ Wildlife Protection Act 1972ꯒꯤ ꯃꯈꯥꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ penalty oina maximum penalty oina ising kuma lawdana 1,25,000 fine tawre loina na makoina tongakwa Maruti Swift angoba sisu koi government gi oina confiscate tawre loina na makoina pairapa numai barrel double barrel amadi air gun mutingusing ase koina confiscate tawre the government gi property oina koina order thokre loina haiba namlaki sauche moina kapu mali mu ani khatani haiba group wadi group ani haiba ada Wildlife Protection Act ki makhada mokoi thata baganda mokoi maximum penalty tase madi mokoi ni je mokoi je tha chai hum je lu thambe ai mokoi manga makse adugo sai na koi maximum penalty when the PA moje 1,25,000 fine dor ko jing je adu kare adu aina koi thobal division gi maikai je gi when appeal to jadi madudi anghamda chang ko jaw chi thing khal makha che kaya ko gi leibu na tarane aduna miyamna mokoi jing ru ngak sin biduna mokoi jing dige hani mafam da bu hani du tamda mating pangbiu loina na lamki sa hati gunu keruma kana huna hatpa thine ready forest department of review loina kaliyumba lamki sa uchi maram jagana hatpa taragadi Wildlife Protection Act ki matungina dandi phangani WBCC na environment ki matangda koi kannaba amadi thabuk kung te soi koi yamba ana deuna tu miyam ma thorga lakwa department na mayam so mating pangbi hiba adagi diba WBCC na lain khang baduna tawa seja department lagi ahen ba loking ju mayam ma bibi diba adu tana handak se yani ka hato zokta natawa ko se amatni haibagi ko ju pangbi tu de na ko ngamjaba kudol tang ai nu mitu de yaudero busing de loi ko ngamjaba kudol tang ija baza adu pibo de ko na lebiri ba ko ki sa hoi de ko na sa ri ke tu jana ko ngamjaba ena de amon nang kudon tamjage ne Wildlife and Biodiversity Conservation Committee WBCC Manipur amadi Thoubal Forest Division na ngarang division asigi manung chanba wangbal da leiba Senior Citizens Home amasung Haikakpukpi da leiba Mission Blind School da chana thaknaba potlamsing mating pangkhre mating pangba aduda Thoubal Forest Range ki Range Officer SS Samungo Mayai Kaithel ki Bid Officer L Dhananjoy WBCC Manipur ki President Rabi Takhelambam Publicity Secretary Robi Ningthauzam Thoubal ki Wildlife Warden W Ramchandra amasung Thoubal Range ki Staff Rahul Su Sarukyaki mating pangba aduga mari leinana WBCC Manipur ki President Rabi Takhelambam na hai aikoina sa uchek sing kannaba hotnaba amadi aikoi gi akoiba ki fibam asida asengba nungsit leihanaba environment asisu yokhatnaba hotnaba asida natana World Disabled Day lakpaga iroinana WBCC Manipur na Thoubal Forest Division ki staff singa loinana chattuna All Age Home amadi Blind School asida cheng bekhai mari piduna mating pangjabani makata na su tongan ba home singa chattuna mating pangkhigani haiki